ꯅꯈꯣꯏꯅ ꯑꯩꯕꯨ ꯂꯥꯏꯔꯕꯅꯤ ꯍꯥꯏꯅ ꯏꯟꯊꯣꯛꯂꯤꯕ ꯄꯨꯅꯤꯡꯗ꯭ꯔꯤꯕꯗꯣ ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯂꯥꯏꯔꯕꯕꯨ ꯀꯅꯥꯅ ꯄꯥꯝꯒꯦꯅꯦ? ꯑꯩꯅ ꯂꯥꯏꯔꯖꯔꯒꯦ ꯍꯥꯏꯅ ꯂꯥꯏꯔꯖꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯑꯩꯒꯤ ꯂꯥꯏꯔꯕ ꯏꯄꯥ, ꯑꯩꯒꯤ ꯂꯥꯏꯔꯕ ꯏꯃꯥꯅ ꯅꯈꯣꯏꯗꯒꯤ ꯀꯔꯤꯁꯨ ꯇꯥꯗꯅ ꯑꯩꯕꯨ ꯊꯝꯕꯤꯔꯤ꯫ ꯅꯈꯣꯏꯅ ꯒꯥꯔꯤ ꯐꯖꯕ ꯇꯣꯡꯕ, ꯗ꯭ꯔꯦꯁ ꯐꯖꯕ ꯁꯦꯠꯄ ꯃꯇꯝꯗ ꯑꯩꯒꯤ ꯂꯥꯏꯔꯕ ꯏꯃꯥꯅ ꯃꯃꯤꯠꯇ ꯏꯔꯥꯁꯦꯟ ꯃꯆꯥ ꯑꯩꯕꯨ ꯅꯈꯣꯏꯒ ꯃꯤꯃꯥꯟꯅꯍꯟꯕ ꯉꯝꯗ꯭ꯔꯦ ꯈꯟꯗꯨꯅ ꯃꯊꯃꯣꯏ ꯈꯨꯗꯨꯝ ꯁꯨꯈꯤꯕꯗꯣ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯂꯩꯔꯤꯉꯩ ꯀꯥꯎꯔꯔꯣꯏ꯫ ꯂꯥꯏꯔꯕꯁꯨ ꯃꯤꯅꯦ ꯚꯥꯏ, ꯅꯈꯣꯏꯒꯤ ꯅꯔꯛꯇ ꯇꯤꯟꯕ ꯉꯝꯗ꯭ꯔꯕꯁꯨ ꯂꯥꯏꯔꯕ ꯀꯌꯥꯒꯤ ꯃꯔꯛꯇꯗꯤ ꯑꯩꯁꯨ ꯂꯥꯏꯔꯕ ꯑꯃꯅꯤ ꯍꯥꯏꯅ ꯆꯥꯎꯊꯣꯛꯆꯔꯤꯕꯅꯤ꯫ ꯅꯈꯣꯏꯒꯤ ꯑꯋꯥꯕꯅ ꯑꯃ, ꯑꯩꯒꯤ ꯑꯋꯥꯕꯅ ꯑꯃ, ꯑꯋꯥꯕꯁꯦ ꯑꯃꯠꯇ ꯃꯥꯟꯅꯔꯣꯏ꯫ ꯂꯥꯏꯔꯕꯒꯤ ꯄꯟꯈꯩꯗ ꯂꯩꯔꯤꯕ ꯊꯋꯥꯏꯅ ꯀꯅꯥꯒꯤꯅꯣ ꯅꯣꯛꯅ ꯅꯣꯛꯅ ꯍꯤꯡꯂꯤꯕ? ꯂꯥꯛꯀꯅꯤ ꯅꯨꯡꯉꯥꯏꯕ ꯃꯇꯝ ꯑꯩꯈꯣꯏꯒꯤꯁꯨ, ꯂꯥꯛꯀꯅꯤ ꯅꯨꯡꯉꯥꯏꯕ ꯃꯇꯝ ꯑꯩꯈꯣꯏꯒꯤꯁꯨ, ꯍꯣꯠꯅꯁꯤ ꯑꯩꯈꯣꯏ ꯅꯤꯡꯍꯟꯅꯗꯅ꯫